Mijing Tabiru Kaipuno Pu Image Devina Taram, Oxabolena, Rajesh Kumarna, Krumjari, Nasigi, Maroy Pauda. Kolkata gi Arjikar Medical College the PG Mahiroi Ama Tamthina Hat Pada Chenava Singh Faduna Ahak Pachera Piu Haiduna Paktak Nana Wakat Mifam Chathakre Nagi Potok Hena Potokpa Namnanabagi Pandam the Fisheries Department na Tabakya locally Kuntrani Toy Shuba All Manipur Shooting Competition Nasi Haudokre Mapung Pau Lobirasi Kolkata gi Arjikar Medical College the PG Mahiroi Ama Tamthina Hatkiba Adu the Chenaba Faduna Ahak Pacherak Piu Amadi India the Leriba Health Sector the Tabak Toriba Singh Masa Naktok Janaba Lu Ama Sembiba Matautai Haina Indian Medical Association Manipur State Branch Vice President Dr. Ngangom Arun Kumana Pondokre Wapama Singasi Indian Medical Association na India Pumba Chatakiba protest ki charuk ama oina Regional Institute of Medical Sciences RIMS-ki OPD Mamangda Institute asigi Dr. Singh Nursing Amadi Staff Singna Tabak Leptuna Chatakiba Kongjanga Mailena Pondokibani Mahakna Makata Raduna Handak the Kolkata gi Arjikar Medical College the PG Tamba Mahiroi Ama Medical College Adu Maktada Yamna Tamthina Nupi Oibigi Ijat Manghalaba Matung Minusi Laitana Hatok Pikiba Adubu Yaninda Pondokpo oina Chathaba All India Protest ki Saruk Ama oina Manipur Laiba Hospital Singda Protest Asi Chatari Mihat Adu Janariba Puno Ain gi oiba Ahak Pacherak Pibu Loinana India Pumbada Laiba Hospital the Tabak Toriba Singda India Lengakna Masanga Tok Jananaba Lo Ama Sembagi Tangai Fadaba Laide Madu Nataba Tarbadi Todokia Makatana Torpo Yabagi Akibalake Nasi Tabak Lepaki protest Asida Miamgi Yenglaga Emergency Service Lak Pasingi Oinadi Adamuk Service Togani Haiki Wakat Mifam Aduda No More Violence in Health Care Stand for Women's Safety Safety for Doctors Safety for All Stand with the Medical Fraternity Doctors deserve respect not fear Violence is not a cure Haina Thaba placard Singsu Sinaki Hatkiba Masigi Mayoktani Akhona Pambadi Huziki men accuse Masi Tamtuna Paba Aduga exemplary punishment Piba Amadi India Pumbagi Oiba Dr. Amadi health staff who protect Tobangamba Luama Semba Asini Amadi hospital Amadi healthcare centers in si safe zone in Laktopiba. These are the main objective for this protest that we have done today. Kolkata gi Arjikar Hospital gi PG trainee Dr. Nopiama Rep Tawraba Matungda Mihathina Hakiba Adubu Yanindaba Utpo Oina Ngasi Prompata Leiba Jawaharlal Nehru Institute of Medical Sciences Jenimski Residential Doctor Faculty Amadi Medical Staff Sing Hospital Asigi OPD Mamangda Wakat Mifam Chatakre Wakat Mifam Aduda we want justice delayed is justice denied violence against doctor is violence against humanity hang the rapist Haiba Wahising Eva placard Kya Sinaki Wakat Mifam Aduga Mari Lainana Resident Doctor Singh Doctors Association Jenimski General Secretary Dr. Subham Pandyan Hai Mathau Tawba Loiduna Ngahak Pothaduna Leiba Dr. Amada Gang Kutpu Amana Dr. Nupi Amada Chataki Bathodo Adu Mioi Bagi Minung Segi Wangmadani Mioi Amagi Punsi Asi Karisu Laitana Hatpa Asida Chennai Mioi Sing Adu Sibagi Charak Pigidamani Thodo Asi Ana Layangi Lamda Thabak Toriba Sing Asigi Oina Quaidiki Labak Tiba Todo Amani Todo Adu Chennai Sing Atuba Matamda Sibagi Charak Pigidabni Amadi Dr. Singna Mathau Toba Matamda Ingna Signa Mathau Toba Amhan View Haina Pondoki West Bengal gi Arjikar Medical College gi postgraduate tamlebi Mahiroi Dr. Amabu Tamthina Happy Kibathong Adubu Yanindo Pongdok Laduna Indian Medical Association headquarter gi Maike dagi
nationwide oina medical service leptuna khongjang changsinanaba lauthokibagi matung inna ngasi manipur gi oina su hospital sing medical institutions sing amadi medical college sing da paktakna na thabak leptuna khongjang changsin khre khongjang asigi saruk ama oina imphal gi raj medicity hospital asigi doctor sing nursing staff amadi employee sing na wakat khongjang changsin khre chathaki bu khongjang gi matung matang da wangang laduna hospital asigi medical director Dr. C.S. Arun Kumar na hai tha asigi mapal da PG second year tamlibi mahiroi obu tamthina ot nairwa matung hatpi khiba si yaningda ot pa oina IMA headquarter amadi Manipur state branch ki instruction matung ina protest asi chathabani protest asina laibak thiba thowong asi akan bamong da condemn tawi thokliba crime asida general sing matik chaba dandi pigidabani loinana khongjang asigi saruk ama oina routine patient yengba operation servicing leplabasu emergency oina lakpa patient singedi service piri haiki protest adu the don't color white apron red when white coat turns red society turns black we demand justice for victim stop violence against women no safety, no duty. We want justice. Haibna sing ba why sing thaba plekar sing sinaki. Kolkata ki RG Medical College da PG Torbi Dr. Nupi Amabu gang rap tawraga tamthina hakpi khiba thodo adabu yaningwa phongdoktuna laibak sinba thungna yaningdaba phongdokpagi saruk ama oina lamdam asidasu emergency service natana atai ana layanga mari leinaba thabak sing lepagi khongjang changsinnari ngasi ayuk pung 3 tagi hayeng tang tanipal ayuk pung 3 fawa medical service lepagi khongjang changsilliba asigi saruk ama oina kaisampat ki segarot konjeng hazari lekai leiba sija urban OPD dasu masig staff sing na protest satakre empower women ensure safety a safe doctor means society no more violence in healthcare respect women protect rights stop attacking or caregivers haibna singba play card kaya faidna khongjang changsin ki Indian Medical Association IMA headquarter na RG Medical College Kolkata da postgraduate tamlibi mahiroi Dr. Amabu tamthina hatpi khiba thong adu yaningdaba pongdok laduna pung kunmari thabak leptuna khongjang changsin hanabagi saruk ama oina ngasi Sija hospital da su doctor nurse amadi staff sing wakat mifam chathakre wakat khongjang aduda saruk yakiba Indian Medical Association Manipur State Branch Secretary Dr. Soram Gautam na hai postgraduate Dr. Tamlibi mahiroi amabu gang rape tawduna tamthina ot nairaba matungda hatpi khiba asi akan bamongda yaningde thodok asida General sing chap chana logi matung inna matik chaba dandi pigidabni routine gi oiba ana layeng singi oina thabak khuding mak leplabasu emergency gi oina lakpa patient singi damaktadi service piri phungdoki we are opening at least the emergency services, but in future Indian Medical Association is planning to go for more stringent action if the authority is still not giving punishment to the culprits and if they are trying to cover up the evidences for longer period of time. Will be taking up more stringent action from the Indian Medical Association and the Association of Healthcare Providers of India side. Bestupur District Commando na OC Kumbi Police Station amadi second Mahar Regiment ki apun bakangbu amaga loinana ngasi ayupung mga minit 10 dagi ayupung nipung rom tawa fawbada wangu nauda khong maisak pisingi akoibada thibu humbagi thabak chathakre operation aduda kuchu khulai kya su phagat pangamkhre ngasi phagalaba khulai sing adudi 9mm CMG ama 9mm CMG gi ahangba magazine ama US na saba 9mm pistol ama kapa yariba maru mapal ga loinana magazine ama country made pistol ama number 36 hand grenade ani 2-inch mortar IC bomb ama 2-inch mortar ILL bomb ama 7.62 mm AK-47 gi kapa yariba maru tara mathoi amadi 7.62 mm SLR gi kapa yariba maru tara ni hari
ngagi potok hena potok na bagi pandam da Manipur lenga ki Fisheries Department na landam asigi puari ga sagon nariba Imphal East ki wangkhai da leiba Ningthem Pukri da nga masa thadakhri hairiba thorang asi PMMSY gi makhada National Fisheries Development Board ki senthang makhada State Fisheries Department na lamdam asigi turel pat amadi lekai lekai gi achoba pokri singda nga masa thadabagi saruk ama oina paikhatpani masigi manung channa ngasi Ningthem Pukri da mafam adugi lekai club ka kusam naduna lamdam asigi leibak leihauga yamna chanaba nga makhal amasu oiba rahu amadi mirgal masa lising mangarom thadaki nga masa thadabaga mari leinana Imphal East ki District Fisheries Officer Takhel Mayum Romina hai mausadagi lejarak laba nga kaya leptana phadorokpana ngasidi lamdam asigi pat turel singda nga laislaktaba amadi musilakbagi khudong chadaba thenari maru oina nga phabada electric shock tawduna phabana su nga musilaknabagi achobu maram amani asiumba khudong chadaba sing asi kohananaba amadi nga marang kaina leinanaba pandamda nga masa thadabani masi wakalonda Department na Concern Minister amadi Director gi mityeng makha da Imphal East ki oina iril turel da nga macha thaduna lakli makha ta na su thadakhigani loinana landam asigi puarga su mari leinana leiriba Ningthem Pukri da ngasi amuk nga macha sing asi thadabani thadariba nga sing asi mapung mari phadringai da phadanana basu mahang appeal tawki tungda Imphal East ki Chimerong Community Pond da su nga thadaki aduh ada sedikit kan ni Chimerong di pergi ini juga pergi community pond kita pergi ada sedikit ni lalu hari baik Ningthem Pukri aja yang historical berapa ipai Pukri ada tiga lagi sebab Pukri ni masih dah Pukri nam sebab kami ni site ni Fisheries Department ni site ni nak ada sebab hari besar pergi waktu tu cuma tu mulai juga objek masa tanah tu pergi nak amuk tang tanah yang nak ada pengam jadi hari dua kali Kakching District ki manung da leiba Kakching Kuno Kaitel da asida lalon itik tawduna karbar macha macha tawduna jibika oijaiba Kaitel pambi nupi singna State Bank of India SBI branch ama mari leinaba singna thamnana ba thorang torokli ba asi Kakching Kuno Kaitel da thamgadabani haidana Kaitel pambi nupi singna dabi torokli Kakching Kuno Kaitel asida nomagi afang ba karbar tawjariba tongan ba khungang 15 henbergi laktuna Kaitel asida lalol itik tawjariba singna Kakching Kuno Kaitel asida SBI branch ama thamlagani tabada yamna apenba amadi harauba poknaki mari leinaba singna Kakching Kuno Kaitel da adumak SBI branch asi thamgadabani atopa mafam amada hongdokkiba yaroi bank haibasi miyam punba Kaitel gumbada thambana baza miyam amadi bank animaki kanabo ogadarabani hayasu miyam aduna phongdokki panbayai mamang chu Kaitel phambi nupi singna Kaitel asida SBI branch asi Kakching Kuno Kaitel da thamgadabani haiduna khongjang changchin khiba laikhrabani Manipur da hojik thokleba irang asina maram oiraga ulo sajor da hangliba prefabricated house relief camp da leiriba IDP singna pothapam oinanaba resting set ama Bishnupur Jilla Parishad ki adhaksya oiribi Manipur lenga ki Education Law and Legislative Affairs Minister TS Basanta Kumar gi loinabi Dr. TS Romabaina sangaduna miyam da khusinakre loinana minister na sponsor tawduna chaklen amasung asi chaminakre Peace Committee Nambol Asina Sinduna Relief Camp da Pangthok Pathoram da Bishnupur Jilla Parishad ki adhaksya Dr. T.S. Romabai Water Resources Department ki AES Indra Kumar JDO Bishnupur and Singkai BDO Nambol T. Syam Kumar Ishok Gram Panchayat ki Pradhan W. Devan Senior Citizen and Intellectual Association 24 Nambol HCG Advisor T.S. Syamo Local Maira Paibi Leader P.S. Sumati BJP Nambol Mandal Mahila Morsha ki President S.H. Loidang amadi General Secretary S. Nandarani na athoiba mitunglan oina saruk yaki thorungamai leinana Dr. T.H. Romabai na phongdokhibada relief camp ta leiriba mioi sing asi nungaina leiba nate haiba khangi adu relief camp ta leiragasu makhoina pukning da awaba kaya leiragasu maithongda harau na leiba ngamliba asi Peace Committee amadi Mahila Morcha na makhoigi awatpa leitanana ba honabadagini masigi damak
मखोइबु थागतली लोइना रिलीफ कैंप असिदा लैरिबा माहिरोइ सानरोइ क्या अमसु मखल कयागी मसाना कंपटीशन दा स्टेट नेशनल की थाकता मना क्या फंगलक्तुना मखोइबु तुंगी अफबा युंब्रेल अमा ओइननबा होटनरी हाइखि उबा खंगी यामना हराउ तयामना लेबगी मवंगा मनुंगदा नुंगाइतबा लेजरगसु मखोइ अखोइगी लेरिबा कमिटी असिना होनादना अखोइगी तना कंपटीशन यावरपा मतमदा गोल्ड मेडल फंगदना लाखा अंगांग कयासु यावरिबनी अदुना अखोइगी रिलीफ कैंप असिदा लेरिबा अंगांग सिंगसे रिलीफ कैंप ते लई हाइदुना मखोइ निंगहनबा अमत्ता लेतना मयाम पुमनमकना चकनरिबा competition खुदिंग मत मखोइ सरुक यादना लाइरिक लाइसुदा मिंगोंदगी मिखा पोंदना बा मखोइ मखोइ न होनबा ngamba लोकताक पात चक्तारिबा ngami singna nga phaba amadi thabak suba silangba chatpada misi mina toina tholaktanana ba loktak lairembi iratpa irangda laitainabagi thoram निथो खोंग लेबा लोकताक लाइरबी इमागी लाइसंग अमदी लोकताक इयाइदा ngasi पांथोखरे थोरमदुदा लाइनिंग थौ सनामहि टेंपल बोर्ड माइब्रल मैसनाम इबोबा ऑफिस असिस्टेंट लांगपोक लाकपम इनाउसा अमाइबा संगलाक सलाम मनी माइबी संगलाकपी सादोपम अमुरी पेना नमथांग संगलाकपा ओइनाम सनातोन लोकताक लाइरबी थगुल लुपकी सेक्रेटरी खराकपम सुरजित अमदी अतै थोमी सिंह लोकताक पाता सक्तादुना पुंसी हिंगलिबा ngami singi mung manung kaya su saruk yaki basingna nithok khongda leiba ima loktak lairambigi khubamda khunja sing amadi ngami singna ngamjaba hairang leirang ngaram kachaduna irat thawni toki amadi irat thawni loirba matungda loktak iyaida hida chatuna irangda laitainaba khayom lakpagi thorom su pangthoki होकिब चही चिंगदा अमुक्ता थोक्त्रिबा मोंगदा लोकताकता सक्तादुना पुंसी हिंगलिबा ngami sing isingda hi इरागनदुना लेखिदबा मियोय तरुक सुरकपना मरम ओइरगा मखाताना मिसिमिना थोक्तरनबा ngasiगी इमा एमबी इरातपगी थरम असि पांथोकपनि हाइकी माइब्रेल मैसनाम इबोबना फोंदोरखिबदा इमा लाइमरेल सिदबगी लांगोल ओइरिबी इमा असिगी लांगोल बिदुना मियोय क्या हिंगलिब अदुबु लाई हक्तक्तगी हौरदुना लोकताकता सक्ता जबदा ताइबंग मियोय बना तानिंग तमांग सोइदुना फिजिफिना थेंखिबा सोइकी लानखिबा याउदुना असोय ngam मिसिमिना थोलकपा कया कोकननबा याय लाइताइनबा थौजाल लाइकु बिरम ननबा असोय ngam ngakथोकपिनबा थोरमसि पांथोकपनि हाइखि किंसे थवान थागी तरागनी तोइनी पामसे इमागी लोकताक इमागी खुमम यादना थगन दौजरिबा इमागी इपाक तक्ता तिंदाय जबी दैताय जबी थौरम से पांथोक चरगा ताइबंग कोइगे अवाना पुनमक कोक्चगदमने हाबसे पुनमक नांग असिदगी खंगबो ओइहोरसनो हाइदना पांथोक चौब थौरम ने नौरेम इंगो चौबसिंग अमदी अकोइजम पेटे माइते अनिना इबा आइटम डिजाइनिंग एंड टेस्ट डेवलपमेंट हाइना मिथोनबा लाइरिक अमा ngasi फोंख्रे इबोटोमी इंस्टीट्यूट ऑफ एजुकेशन खा नौरेम लेकाई कांचीपुर न सिंधुना इबोटोमी इंस्टीट्यूट ऑफ एजुकेशन की सेमिनार हॉल द पांथोखिबा थोरम अदुदा डॉक्टर शरुंगबम गुनाधर सिंह रिटायर्ड रीजनल इंफाल कॉलेज डॉक्टर आर के बिजेन सिंह प्रिंसिपल इबोटोमी इंस्टीट्यूट ऑफ एजुकेशन प्रोफेसर प्रेमलता मैशनाम डीन स्कूल ऑफ एजुकेशन मणिपुर यूनिवर्सिटी डॉक्टर नारेंगबम राजीव कुमार सिंह प्रिंसिपल इंस्टीट्यूट ऑफ रूरल एजुकेशन वांगजिंग अमदी धिरेन फंजोबम आइसोदी डिपार्टमेंट ऑफ एजुकेशन स्टैंडर्ड कॉलेज कोंगबना मथंग सिना अथोइबा मिथुंगलेन थरमपु अमदी अखनबा मिथुंगलेन ओइना सौ याखि हियांगलम वाबगाई लमखाइदगी सुगुनु फावगी फिबम सोक्सिलबा लंबी असि सेंबीदबगी मायोक्ता लमखाइ टू सुगुनु रोड स्टेट हाईवे डेवलपमेंट एंड डिमांड कमिटी LSR DDC लाखलिबा अगस्त की तांग कुन लेबाक पोपा नुमित की अयुक पुंग तरुक तगी मथंग नुमित यमसकेशन नुमित की नुमिदांग वारम पुंग तरुक फावदा पुंग कुंत्रा तरुक की कौरियो बन सौगतकनी हाइना ngasi langmaidong
Thongjau Yangdong amadi Langkang Popigi Maira Paibigi Yamlaba Imasina Wakat Pam Pamkre Wakat Mipamna Lamdam Aswamgi Maira Paibi Club Transport ki Mihut Singh amadi Miyamna Thorom Mapung Fana Sawatkani Haina Lauthoki Government of India के Ministry of Social Justice and Empowerment की मखादा National Institute of Social Defense State Level Coordinating Agency SLCA amadi Khamanipur Yoga and Natural Cure Association Kakching na punna sinduna drug abuse prevention की matangda mahiroi singi nomogi oiba awareness program ama ngasi Wabgai Higher Secondary School da pangthokre ngasi ke thoram aduda Khamanipur Yoga and Natural Cure Association Kakching ki chief functionary Dr. Mayang Lambam Rajkumar na chief guest Wabgai Higher Secondary School ki principal Mayang Bam Bharot na president school asigi vice principal Soibam Jayanta amasung headmistress Moirang Them Gangana guest of honor sing oiki awareness program aduda state level coordinating agency SLCA state college coordinator A Vasanta Kumar amasung healing point IRCA Kaksingi project coordinator Salam Ramesur anina resource person oina wangangki mahairoi tarana saruk yadana symposium amasung pangthoki symposium aduda Wabai Higher Secondary School gi Marcina Wahangbamna first Mayangbam Vidyasori na second aduga Huidrom Sanatombi na third gimana pangki atay mahero sing dasu consolation prize piki Coalition of Civil Society Organizations Kwakta na sinduna nomogi oiba public meeting against the violent physical assault of Muhammad Abdul Ghaffar runner Department of Home Manipur on 12 August 2024 and the rising incidents of extortion from the general public ngasi Kwakta Bazar da pangthokre thorom aduda Jamaitul Ulema Bisnupur district ki Sadar Muhammad Islamuddin Kwasmi to Kwakta Saiton Jilla Parishad member Muhammad Abdul Latif social worker Anwar Ali Anjuman Islahi Mausara Lilongi secretary Muhammad Habibullah UMPC के फाइनेंस सेक्रेटरी मोहम्मद अबिद अम्पाको के प्रेसिडेंट वाई हयातुर रहमान क्वाक्ता ग्राम पंचायत के प्रधान रहमान सोशल वर्कर मोहम्मद जनारुद्दीन अमदी इंजीनियर मोहम्मद दिलवर खान अथुय मिथुलें अमदी वांगलोइसिंग ओइन सरुक याकी थोरम अदुगा मरी लेजना सोशल वर्कर मयांग मयुम नसीन फोंदोखिबदा तास की टांग 12 दा Home Department da mathau tawjaba Kwakta dagi Muhammad Abdul Ghaffar na Chuchampur Police Station dagi Home Department gi oiba official gi che chang khara purga police headquarters da thiluraga halakpada lambi khudong saba lawduna sakang da mioi kharana chingtharaga yamna tamthi mawongda purakkiba amadi thokliba irang asina maram oirga Miyam Pumba Kam Teng na Warner Ringai Cherak Asida Puba Thang Mangamloy Dava Selgi demand kya Lagdibasi Lengak na Mejeng Sangbiduna Atubda Kohan Biu Haiki Miyam Yupam Aduda Muhammad Abdul Ghaffar Bu Winger Dagi Chingtharaga Tamchina Furakba Asi Ngasigi Mipam na Ninda Tawi Amasung Home Department na Masigi Langla Langjin Atubda Putok Piduna Marar Lairabasing Dandi Pinanaba May Lainaba Department da Akan Bopam Tamba Haina Ngasi Sabana Mot Amato Oina Lepna Baga Loina na Abdul Gi Ana Layang Bagi Chatok Chasin Darkar Leiba Pumba Sarkar na Puba Kwakta Praja na Tungan Ba Lupsing na demand Torokpa Amadi Lambida Chatpadagi Phabiraga Ransom Tanbana Singba Amadi Dukan School Sing Karbar Macha Masu Tawjariba Sing Amadi Sarkar ge Thabak Tawjariba Mioi Sing da Puba Thang Mangamloi daba demand Torokliba Miyam Asi Lepiu Hojik Mayam Asi Yamna Wanaraba Matamni Waraba Tanja Asida Atop Chaiteng Ama Amuk Pibugi PVC Sapanaba Mari Lainaba Law Enforcing Agencies Singna Lokatpam Topa Tabak Lokat Piu Wapam Sing Asi Mari Lainaba Sarkar Agencies Singda Aiba Oina Kangalaga Tabak Lokat Pinanaba Hijaba Matakta Pastoriba Resolution Ani Asi Home Githosu Pubiriba Chief Minister da Memorandum Pishanba Amadi Appointment Loraga Punna Paminaraga Atubada Tabak Oina Othok Piraknaba Hijaba Haina Amato Oina Yanaki Mumbai the November Kuntaruk to talk about attack the Maral Pakistan origin
Tahawar Ranabu India the Tharak Yagan Haina US court na Hairi. The Indo-US extradition treaty na Ranabu India the Thabagi permit Piki. Rana Nadi Mahapu India the Thananabagi Mub Torok Kudingi Mayokta appeal Torokibani Mumbai terror attack the Mahapu Chenabanina India the Thananabagi Magistrate ki order Abu Sinaduna appeal Tokibani Mumbai terror attack Singa Mari Lane Haibadi Hojik Los Angeles jail the Rana Tamlibani attack Aduda Saro Sinakiba Laskar e Taiba terrorist David Coleman Henley Buga Punna Ranaga Loinana Tabak Tomine Hari Pakistan ki Inter Service Intelligence ISI Gasur Ranaga Mari Lane Hari Ranabu crime kaya Chenabada Mara Lairabani Harduna Indiana Rana ki mathakta appeal tokibani judge ahumgi panel amana appeal adu hearing chathar matungda Ranabu India da tharak payai harkibani thanabugi pau thasi kunma fawa chathagadaba kunthane thoisuba all Manipur shooting competition ngasi lamsangi tauthongda leiba Manipur Rifle Association gi shooting range da hawdokre Manipur Rifle Association sinduna pangthokpa competition hawdokpoi thoram aduda wangkhai kendra gi MLA Thangjam Arun Kumar Manipur Rifle Association gi president Marangthem Ranachandra Singh Sports Movement Committee gi convener Rajkumar Ranendrajit convener Manipur Rifle Association gi senior member Sapam Krishna Mohan Singh Lamsang Football Club ki President Sandam Loken Singh Amadi MS Dhaneshwari Steel Kurai Thangjam Lekai gi Proprietor KSS Madhuchandra Singh na mathang sitna athoiba mithunglen thoramapu amadi akhanama mithunglen oina saruk yaki thoronga mai leina MLA Thangjam Arun Kumar na hai Manipuri hauji oirba film asi mipum khuringmak wanariba matamni mental stress ke loina paisa gi awatpa kaya ama leiduna wanariba cherak asida organization kaya na sanori kaya bu semdaba yade haiduna mana pamjariba lambi khongchat aduda chathananaba lambi sembiba asi thagat ningai ni loinana sanori singna sanaba da mamang da uramliba vision aduga yamna khenare hojikti aina sanariba discipline aduda career achobo ama semba yarabani sanaroi afaba ama oige hairabadi Thakchi Khasi asi khwaidagi maru oi takpi tambiba oja sing amadi yengbu ikai khumna na chatpa yamna maru oi amadi mama mapa sing nasu macha singbu yamna section na yengsinba mathau tai adubu laibak thibari Manipur da matik chawa sanapam leitaba infrastructure sing watpana lamdam asige Sanaroi Singh talent yamna leirabasu infrastructure watpana khudong sadab kaya mayok nei amaromda shooting masana asi India dasu afaba player kaya putoktuna Olympics ta fawba medal lowa ngamlakpa asinasu Manipur gi shooting masana da sanariba Sanaroi Singh dasu masigi kanaba amadi safu adu soidana mami tagani amadi mahaki maikaidagi ngamjaba mateng pangbata natana lenga ki maikai dagi su mateng tawrakna naba angam bathak ta hotnagani phonokhi aduna ni se ko national level da ko nan sing ko international level da yo ko wari se ko nan sing se di talent le ni am skill le ni tuna ko se fajana tam chana mat ko chuna ben fa so pi daga fajana train to ga de ko su national level da international level da ko yo ko da su wari ni kali Aroibada Maroyo Pau Amuhanna Kolkata ki RG Kar Medical College da PG Mahiroi Ama Tamthina Hak pada Chenaba Singh Faduna Ahak Pacherak Piu Haiduna Faktak Nana Wakar Ifam Chathakri Ngagi Potok Hena Potok Pangamana Bagi Pandam da Fisheries Department na Thabak Kaya Lokatli Loinana Kuntrani Thasuba All Manipur Shooting Competition ngasi hawdokre ngasi damakta di PAODAM pijaba matang asira loisinjare mejang tabir bu khwai puno pu amuka hanna khumjari